मणिपुर स्टेट फोर्स लेरिबा मफम सिंगदगी मखोइब लौथोकलगा सेंट्रल पैरामिलिटरी फोर्स सिंग थमजलगनी हाइरिबसे सेंट्रल फोर्स सिंग अदुना मैतै प्रजा नत्रगा खुल सिंग कदाय फावबा ngakadoribano haina Manipur Women Convention gi representative Asem Nirmala na phongdokre wafam asing asi khwairamban ima kaithel number 1 da pangthokpa wakan mifam amada paumi singda phongdorkhibani mahana makha taraduna Manipur na India da tilubagi damak India government na Manipur bungak seloidaba oiragadi merger agreement review tawiro kuki inpi Manipur na Moreda Central Force thazin birakanu state force lauthokpiyu हाइबसी मियामना याबा ngamloi Central Force खक्तना Moreda leiba हाइबसी कुकी सिंगना तालुबा separate administration अदु नाकोइना ना लेरि हाइना लौई थोकलिबा इशू असि state issue ओइबा मरमना state force मतिक चाना थमलगा थेंगनगदबनी अमरोमदा state force हाइबसी अखोइ खक्तगी लानमी नते state पुंबगी ओइबा लानमी नि लौथोकु हाइरिबसी तोखाइबा administration अदुगी सरुक अमा ओइगनी हौजिक थोकलिबा लान असिदि कुकी सिंग India lengakta demand tawbagi kudong saba lawraga maitayda onsinlaga yum mai thaba amadi mihat mipun chatharakpana thokpani aikoigi lam amadi inkhalakliba nahasing kannabagi damak honarakpani matam amada PM gi man ki baat miyamna pamna tanaramkhibani adubo aikoigi wakat tabidrabanina radio thugairakibani Indian Army ki power asi world gi number 4 super rank ta lai hairaga pikraba Manipur da thokliba irang asi Union Home Minister na karigi damak control tawba ngamdribano masi hidden agenda amani haina mahakna makata ke Ojik phawa aikoi yengsen lidlabanina aikoi sirabasu sirasanu mangasanu mangriba potse aikoi hojik hangalakpa matamdadi aikoi gi icha singi mapangan lairi goi aikoi gi thauna lairi goi di aikoi ngakni aikoi gi iramdam mateng yaudra aduga aikoi hojik hangalakpa dadi you have to review merger agreement and what was the condition you have put between when that agreement was done habado hojik lakane haba agreement da kari haina inagi agreement da kari yanagi habado agreement to review tawbiu adu natraga di akoi hojik yaba ngamaroi akoi Indian citizen natre haina lawragani maramdi mahak na tharaiba akoi gi defense ki army mayam akoi the defense tawde makoi gi nongbai chindon akoi do onjel laibani makoi gi nongbai chindon akoi gi jasing hard libani masi akoi yaba ngamoi hojik maksu akoi gi imang maktada ngarang maksu makoi na puri ba mi mayam yadaba makoi na niyom na yadaba akoi gi miyam mamangda utchai ba thabak mayam tawriba akoi gi miyam nupi mayam loina mak asaw bagi mai na hawdana ngasi aran ba ain kai ba thabak tawriba mayam se aina yadaba thabak natte mioi bagi thamoi manung da asaw ba haibaduna pokhaira gadi ain yengo oidoini ain kanam te yengna aroi hojik aduna ain yade lo na yade haibadu haibila kanu maram di hojik lo na yada ba thabak ngatani mioi bagi thamoi da lairi ba asaw ba mayam pokhaira gadi